Imphal Municipal Corporation gi Mikhal Mathang Thagi Anida Pangthonaba State Election Commission ngasi notification thokre. Amadi Lambi Matek Tingduna ILP gi Khongjang Sangsinba Haukre. Kurumjari Hajik Fabugi Marueba Pau Sandona Pizari Imphal Municipal Corporation gi Mikhal Mathang Thagi Anida Pangthonaba State Election Commission ngasi notification thokre. Ward Singi Councillor Amasung Ward Development Committee gi member ani Khanabagi Mikhal Asigi Mirep Sepisin Bagi Aroiba Matam Me Taratariat ni Scrutiny na Mathangi Numit Me Taragani Panda Pangthokani Mirep Chelotopagi Aroiba Matam na Me Kun Fawani Zun Anigi Ayupuni Pandagi Nimidang Madam Pung Mari Fava Bot Hadanagani Mikhal Hanbagi Tangai Fadaba Ledabadi Zun Marida Pangthokani Bot Masing Zun Taruk Ningtauka Banamita Tigani Mikhal Asigi Damak Maru Oina BJP Amadi Congress Namagi Magi Mirep Singh Mai Paknaba Akan Mathabak Lokatpa Haurabani Yelhomi Kannaba Assembly na pass Tokiba Bill Ek Olanduna Atuba Matamda Sana Halo Haiba Dabida Jesse ILPS na Sangsilakliba Khongjanggi Manung Sana Ngasidagi Mafam Kayada Lambi Tingduna Wakat Khongjang Sangsin Bahaukre Wahengbam Leikai Jiri Parking Dagi Kaithel Manbi Fawba Lambi Tingduna Mafam Kayada Wakat Mifam Chachaba Haukre Khongjang Sangsinba Mioi Kaya Thoraktuna Lambi da Lakpa Gari Singh Halanki Tayar Mai Thaduna Lambi Tingbagi Khongjang Sangsili Ministry of Minorities Affairs Amadi Ministries of Social Justice na OVC Amadi Minority Mahirui Singh Damak Tongan ba scheme gi pithalak diba kanaba sing me tara mafan fabugi manungda Mahirui Masagi account da Sanghandrabadi DM College of Science Student Union na akan makhongjang sangsilagani hairi Hauzik makhataba pau lakpa ngai boina aten no break amatang lobinasi Wanted some electronics mechanics for repairing STB set-top boxes at different places. Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Constipate season abada manung san manungai taba constipation problem kohan mangami. Itan tanba mangam sadaba singusu kohan mangami. Nomada tumam daida lumbu saba ising glass amada chamas ama natraga anidan thadaraga sizinabiyu constipate India ki Premier International Airlines Jet Airways na cabin crew lawgadawri nungairaba career gi kudong chaba asigidamak interview me gitang taraga mangada mafamna Hotel Classic North AOC matam ayuki pung mapandagi na pung ama fawba hena aku pamarol gidamak Jet Airways tagi khangbiba yagani Oza Pain Relief Ointment Khwang naba ok sikpa tang sikpa phu naba ni singbada sinaba yarba lipsap gumna puthok saba Oza Makhataba pau kharaga pizari JC ILPS na Yelhomi Kannaba Sangsiliba Khongjang Sagwal aduna ngarang nimidang Hairokta Mairagi Khongcha Satkre Hairok Party da leiba Taurangbam Leikai Youth Club Hairok Apunba Maira Paibi Loop Amasung Hairok Manungda Ladiba Club Organization Kayaga Kusam Naduna Khongsat Adu Youth Club ki ground dagi hauki Hairok Kaithel Fauraga Hairok Part 1 2 Amadi 3 gi mafam sinmatungna satke Pass Tokiba Bill Act Olu Mitop na Mirep Oibe Yaroi Haibu Kholau Singh Lauki Saruk Kaya Keba Miyoi Amana Hauzik Yellow Musingi Luraba Tanfam Masida Government na Tumin na Lesin Yaroi Hairok Miyam na Khongjang Asida Mapung Fana Sagwat Kani Atuba Matamda ILP Manipurda Sana Hangadabani Haiki Hojik Manipuri atau isu mo riba mito minan jana pek thalaba amasung Manipuri mafam marang khangdaba gasi kitang mulai tradama madam sida ekoi hingda ba yade amasung mito minan jana pai gi sasen me amse ekoi muthat ba yade amasung Manipuri nalan pami system suju suju jana ngidam ne amasung ekoi bill on pass tawgi bisi ek to nan ngidam ni habi panamda ekoi ngasi me am pulam ero praja am to ina ngasi release
Ningthozam Devdas Samadi Pukrambam Saratpu City District Congress Committee gi Vice President Oina Khankre. Manipur Sabak Chakra Association gi Miyang Makada Life from Kuno Youth Development Association na Life from Kuno Mitong Lampa Kasatariba Anisuba State Level Konsam Acho Memorial Men's and Junior Girls Regu Event Cash Prize Sepak Takraw Championship Lising Nitra Taruki Ngasi Sanikiba Junior Girls ki Ahanba Mesta Asamna Msuk Team A Hangang Bu Set Ani Amada Anisuba Mesta Su Asamna Msuk Team B Bu Set Ani Shinoda Maitiba PK Ahum Suba Melski Sanakibada SWCA na LKYDA Bu Set Ani Amada Amadi Marisuba Melski Sanakibada PUC Kairang na Msuk Team A Hangang Bu Set Ani Shinoda Maitiba PK Men's Offense ki Sanakiba Ahanba Mesta PUC B Kairang na SWC Bu Set Ani Amada Anisuba Mesta MPSC Sina LKYDA Bu Set Ani Shinoda Amadi Ahum Suba Meski Sanakibada MPSC Ena MPSC Sibu Set Ani Shinoda Maitiba Pikre India ki miyeng Makada Manipur Hockey ni Sinduna Kumalampa Hockey Astrotop Stadium da tim kungani toina saruk yaduna sathariba Taruk Suba Hockey India Sub Junior Men's National Championship B Division Lisingintra Taruki ngasi sanakiba ahanba mesta Hockey Bihar na Hockey Karnataka bu goal ahum anida Anisuba Mesta Assam Hockey na Hockey Rajasthan bu goal mapan ani Ahum Suba Mesta Citizen Hockey Alliance na Mumbai School Sports Association bu goal Taruk Amada Maitiba Pikre Maru eba pau amukana Imphal Municipal Corporation gi Mikhal Mathang Thagi Anida Pangtu Naba State Election Commission na ngasi notification pokre Amadi Lambi Matek Thingduna ILP gi Khongjang Sangsin ba hokre Miyang tabili ba punamak po amukahana kurumjari